Sangai story na pumnamagpu taram nokjari wari macha ama taminarasi wari macha sigi mamingna chatnabigi sambal sina kudol tamjari nil khonglaba Imphal sahardagi nongpok maikai pangkhebada siklaba khungangi sidaiduda luna tinajabini Zara amadi Sima angang oiringai piklingai matamdagi yamna nungsinarakhebani school amada punna taminaduna metric loisilabada higher secondary amuk tamthanaba thorang su loire inkhalakliba jawbongi punsi sida chatlubani Zara amadi Sima koiba oina basantari tuna laklabada upal wapal amadi hai kayana karibu oirakani kanana su haiba ngamdabagum khangaudana khongchat adugi panthungphamsu laibak thiraba accident amana oikhibani mafam dumaktada mathau tawduna leiramkheba commando kharana thuna yamna sensilakduna aruba phibamda soklaba Zarabu hospital damna pukhatpirakhi ahal lamansingna hainaba awaba nungaiba matam khuding chatminaduna lei hainabagum mikup kharagi mamangda harauba nungaibagi ichelakta tawthajarambado mikup sida amuk hospital sida laredo doctor na e darkar laire hairakpaduda Zaragi manaba e amuk thibada awaba masu oikhibani adubu laibak phabani haigadra commando singdigi lusinglakhiba officer duna e pb duna Zarabu kodong thibadagi kanbiramkhi matam kharagi tungda nongma asum haukrabada Zaragi phibamsu fagalakhi mabuk jel chauraba officer dusu marakta Zaragi phibam yengsinba laklami hospital dagi yumda halabada nongma Simana hatu laklaga phone lama Zarada piraga hairami Zara nangbu masak khangba mini hai wari sanau ihai hainingba poktana hanglubani kana oibirabano Zara nangna aibudi kauthoklamba yai adubu nangbudi aina munna khangjai ado haksang nungairabra kamdaurage haksang budi nungaire adombu kanano ai ningsingba thoktre Zara ai actor ni nahakku hospital da pukhalamado aini haksang kamdaurage hangningduna phone tawrukpani Zarabu hospital da pukhattuna e pibiramba officer duni haiba khanglakle matamna asum lepa leitana chatkibagum nupadugi wakhal Zaragi maikaida asum naksalakki adum oinamak Zaragi mafamda phongdokpadi ngamjadri aduga amaromdana nupadugi wakhaldo Zaradi khangluba ngamde Zara amadi Sima higher secondary loisille nongma matam kuirabagi tungda itha thajadana actor na Sima da phone tawruktuna Zaraga wari sanai Zara matam kaya haukrabagi tungsida nafamda wahai kharadang haijaningduna phone tawrukpani planadi khanbigan da actor yamna thajadiye ado kari haigadabano jingnaba leitana haibiyu Zara nangbu ahanbu ujakhiba numittagi aigi wakhal aigi thamoi nangi maikaida leptuna leire samjarabi nangi nafamdagi mikup amata suna thaiba ngamdraba thamoi sigi khaurangbase koknaba ngasiri ikaiba pumnamak khundoktuna nangbu sengna nungsi haina phongdokjari mara leijadrabi nangi thamoi dobu nungsiruba thamoi sigi khaurangbase thaujal haibina hakna yabiyu ko Zara da actor ai kari haigadabano haifum khangde Zara nangi thamoina yaninglabasu yaningdrabasu asengba amatangdi ifamda khanghanbiyu actor gi isam chamjaba amadi minungsi khangba mataudo uraga Zara nasu actor bu nungsiba horakki matamgi matung inna actor amadi Zara thamoi sengna nungsinarkebani nongmata unadabada aduki matik awaba ma oirakki punsigi ahanba nungsibagi hanglaba tiyada matam chuppagani khanduna lachari Zarana actor bu thamoi ani masak khangna nungsinare ngasidi Zara amadi actor matam kayagi mamangdagidi Zaragi mafamda minamba amadi lotuna thamlakkibani adubu ngasidi aroiba firep ama oina leplage khalakpa mikupsida actor na Zarada phongdoklubani Zara nangi thamoi sengbana tawduna ngasidi aigi wakhal thamoi se matam chuppagi oina nangbu nungsijabagi kaisum sangsida thambire ai nangbu yamna nungsi punsi supa ibani lapthoknaroisiko doctor ai su nangbu nungsi lapthoknaroisi mapuksimagi Zara aibu lana lawiganu matam kayagi mamangdagi
ꯅꯐꯝꯗ ꯃꯤꯅꯝꯕ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯂꯣꯠꯄꯁꯨ ꯉꯝꯗꯔꯦ꯫ ꯀꯔꯝꯕ ꯃꯤꯅꯝꯕꯅꯣ ꯍꯥꯏꯕꯤꯌꯨ ꯗꯥꯛꯇꯔ꯫ ꯖꯥꯔꯥ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯕꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯊꯣꯛꯆꯈꯤ, ꯃꯔꯝ ꯑꯁꯤꯅ ꯅꯐꯝꯗ ꯃꯤꯅꯝꯕ ꯉꯥꯡꯈꯤꯕꯅꯤ꯫ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯉꯁꯤꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯈꯤꯕ ꯃꯤꯅꯝꯕꯁꯤꯅ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯗꯥꯛꯇꯔ, ꯑꯁꯦꯡꯕꯔꯥ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯖꯥꯔꯥ, ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯀꯧꯖꯩ, ꯅꯝꯕꯣꯜꯗꯒꯤꯅꯤ꯫ ꯅꯪ ꯑꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯦꯟꯅꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯖꯥꯔꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯔꯝꯕ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯁꯤꯗ ꯎꯐꯨꯜꯒꯨꯝꯅ ꯄꯥꯏꯈꯤ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯈꯟꯖꯔꯝꯕ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯨꯕꯗ ꯆꯠꯅꯕꯤꯒꯤ ꯋꯥꯡꯂꯕ ꯁꯝꯕꯜ ꯀꯌꯥ ꯏꯃꯤꯠꯁꯤꯗ ꯎꯔꯛꯈꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁꯤꯟꯊꯕ ꯍꯧꯔꯛꯈꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯅ milusidagi ꯄꯤꯔꯥꯡꯁꯦ ꯃꯍꯥꯛꯇꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯆꯠꯅꯕꯤꯒꯤ ꯁꯝꯕꯜ ꯋꯥꯡꯃ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯌꯥꯏꯐꯕꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ, ꯌꯥꯝꯅ ꯂꯥꯞꯅ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯖꯥꯔꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯁꯛꯇꯝ, ꯏꯪꯅ ꯃꯦꯡꯂꯕꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ ꯐꯪꯈꯤꯗꯕꯁꯨ ꯃꯇꯝ ꯀꯨꯏꯔꯛꯂꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯖꯕꯁꯦ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯤꯃꯥꯒꯤ ꯃꯅꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯈꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯊꯃꯣꯏꯒꯤ ꯆꯩꯊꯦꯡ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯈꯟꯖꯔꯤ, ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯍꯧꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ꯫ ꯌꯥꯏꯐꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯈꯪꯈꯤꯕ ꯃꯔꯨꯞ ꯑꯃꯅ ꯀꯣꯏꯕ ꯄꯨꯕꯤꯔꯤ, ꯋꯥꯈꯜ ꯊꯃꯣꯏ ꯏꯪꯊꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯛꯇꯝ ꯐꯥꯎꯕ ꯎꯗꯅꯕ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯆꯩꯊꯦꯡ ꯀꯌꯥꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯅ ꯑꯃꯨꯛ ꯃꯆꯨ ꯀꯌꯥ ꯁꯪꯈ꯭ꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯗꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯩꯅꯥꯁꯤꯡꯁꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯩꯇꯔꯦ꯫ ꯑꯁꯨꯝꯅ माꯂꯦꯝ ꯂꯩꯃꯥꯏꯊꯛꯁꯤꯗ ꯖꯥꯔꯥ ꯌꯥꯎꯗꯅ ꯍꯤꯡꯂꯨꯕꯒꯤ ꯃꯍꯨꯠ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯁꯥꯒꯤ ꯁꯥꯔꯚꯤꯁ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯒꯦ ꯇꯧꯔꯤꯉꯩ ꯅꯥꯀꯜꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯀꯟꯈꯤ꯫ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯃꯨꯛ ꯊꯦꯡꯅꯕ ꯇꯥꯔꯦꯗꯣ꯫ ꯁꯥꯔꯚꯤꯁꯀꯤ ꯅꯣꯡꯃꯩ ꯅꯤꯌꯣꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯁꯁꯄꯦꯟ ꯇꯧꯔꯛꯈꯤ꯫ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯤ, ꯉꯥꯎꯆꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯎꯖꯅꯤꯡꯂꯤꯕ ꯁꯛꯇꯝ, ꯇꯥꯖꯅꯤꯡꯂꯤꯕ ꯃꯍꯥꯛꯇꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯇꯥꯕꯁꯨ ꯐꯪꯗꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯐꯕ ꯊꯕꯛ ꯑꯃꯨꯛ ꯄꯨꯕ ꯍꯧꯔꯦ꯫ ꯅꯤꯡꯁꯤꯡꯕꯇꯅ ꯏꯊꯧꯗꯥꯡ ꯑꯣꯏꯗꯨꯅ ꯊꯃꯣꯏꯅꯨꯡꯁꯤꯗ ꯂꯥꯠꯆꯔꯤꯕ ꯖꯥꯔꯥꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯥꯕ ꯐꯪꯈꯤꯗꯔꯦ꯫ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯊꯃꯣꯏꯗꯒꯤ ꯈꯟꯖꯔꯤ, ꯖꯥꯔꯥ, ꯑꯩꯗꯤ ꯅꯐꯝꯗ ꯂꯥꯟꯈꯤꯗꯦꯀꯣ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯒꯤ ꯁꯝꯕꯜꯁꯤꯕꯨ ꯀꯤꯕꯅ ꯅꯪꯅ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯃꯤꯔꯥꯏꯕꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯉꯥꯎꯖꯔꯤꯕ ꯊꯃꯣꯏꯁꯤꯕꯨ ꯄꯨꯕ ꯉꯝꯂꯔꯣꯏꯗꯕ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯍꯟꯕꯤꯔꯤꯕ ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤ ꯅꯪꯕꯨꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯋꯥꯔꯧꯗꯨꯅ ꯑꯁꯨꯝ ꯂꯩꯍꯧꯔꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕꯗꯤ ꯃꯄꯨ ꯑꯃꯈꯛꯇꯅꯤ꯫ ꯆꯠꯅꯕꯤꯒꯤ ꯁꯝꯕꯜꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕꯤꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯕꯨ ꯆꯠꯅꯕꯤꯒꯤ ꯁꯝꯕꯜꯅ ꯋꯥꯡꯅ ꯈꯥꯈ꯭ꯔꯕꯁꯨ ꯏꯒꯤ ꯃꯆꯨꯗꯤ ꯄꯨꯝꯅꯃꯛ ꯃꯥꯟꯅꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯩꯔꯤꯔꯛꯁꯤꯗ ꯑꯁꯨꯝꯅ ꯍꯤꯡꯖꯕꯁꯦ ꯎꯔꯒ ꯆꯠꯅꯕꯤꯕꯨ ꯁꯦꯝꯂꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯉꯨꯀꯣ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅ ꯇꯝꯕ ꯉꯝꯕꯅꯣ? ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯍꯣꯡꯕꯇꯅ ꯊꯜꯂꯕ ꯃꯄꯣꯛꯅꯤ꯫ ꯌꯥꯏꯐꯕ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯑꯦꯁꯀꯣꯔꯠ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯦꯁꯀꯣꯔꯠ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗꯨꯃꯛꯇꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯄꯨꯡꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯖꯥꯔꯥꯅ ꯌꯥꯏꯐꯕꯒꯤ ꯄꯥꯎꯁꯦ ꯇꯥꯔꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯧꯅ ꯑꯉꯥꯎꯕꯒꯨꯝ ꯆꯣꯏꯔꯣꯟꯁꯨ ꯂꯣꯜꯂꯛꯈꯤ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯂꯦꯞꯂꯨꯔꯦ ꯌꯥꯏꯐꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇꯨꯗ꯫
ꯌꯥꯏꯐꯕꯒꯤ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯔꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯁꯣꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯝꯈꯤ꯫ ꯖꯥꯔꯥꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯊꯤꯡꯂꯨꯕ ꯉꯝꯗꯅ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯈꯤ꯫ ꯊꯪꯅꯕ ಮಿಕುꯞꯇ ꯖꯥꯔꯥꯕꯨ ꯌꯥꯏꯐꯕꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯗꯥꯏꯔꯤ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯗꯥꯏꯔꯤ ꯂꯃꯥꯏꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯨꯕꯗ ꯌꯥꯏꯐꯕꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯨ ꯃꯁꯛ ꯈꯪꯂꯛꯈꯤ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯖꯥꯔꯥ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯏꯋꯥꯏꯔꯛꯂꯤ꯫ ꯑꯔꯣꯏꯕ ꯄꯨꯡꯐꯝꯁꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯣ ꯃꯁꯛ ꯈꯪꯂꯕꯁꯨ ꯅꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯇꯥꯟꯖꯥ ꯐꯥꯎꯕ ꯐꯪꯗꯔꯦ꯫ ꯗꯥ ꯌꯥꯏꯐꯕ, ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯄꯨꯕꯤꯔꯣ, ꯑꯩꯕꯨ ꯊꯝꯕꯤꯔꯝꯒꯅꯨ꯫ ꯗꯥ ꯌꯥꯏꯐꯕ, ꯗꯥ ꯌꯥꯏꯐꯕ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯖꯥꯔꯥ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯈꯔꯅ ꯖꯥꯔꯥꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯌꯥꯏꯐꯕꯒꯤ ꯍꯛꯆꯥꯡꯁꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯄꯨꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫